diabetes ka loina da hingliba sing tha amagi manungda control toba ngamle urea creatinine wangbasu tha amagi manungda hanthaba ngamle khong hamba nungaitabasu numit mangani gi manungda fahanba ngamle piles saibadi nungsang nabasu chama da chama fahanba ngamle cholesterol wangba numit kunida normal oiba ngamle bp wangbasu tha amagi manungda normal oiba ngamle fatty liver oibasu tha amagi manungda fagat hanba ngamle pumnamak natural oiba hidak makhalna laing jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank. Kramjari guru atano Elite TV ki test of cartoon ki mahau meng taviri su aha taram mok seri maro ngasi infala fonga pau se singi cartoon singda cartoonist na kari hanya liba kari fono liba kari wakal khalan ngai bidu myam sango thamjage ahan balokhat sage sanga express ki onthok pani da hai riba cartoon su yengbiu yam phajaba cartoon ni ekoi ti aiga bbs ki di Ramayana gi Mahabharat ki kari gi Manipur laiba issue singsi adum picturize phanan tauba represent tauba yamna fazana unnaba honaba adum cartoon ni yengu sam nungai ba ada hai ni sidai da koi Mahadeva leire Hanuman leire ada Hanuman sina Mahadeva da pau tambagi sinne kamai tongge da thambal ga khuwa ka ki drama myam si loiba naite prabhu na thambal ga khuwa ka kana kana no lan tong nei si drama myam tong nei si kana kana no le khanga bani loi ma haidong na rakwa myam se dum ade da handa tori myam do ni ji paper su long ni myam se da Mahadev sina haire hoine khuwa ki da leiramba beson amana amuk thambal gi da paknam on khro matungda masa mangna phai hairamba beson du amuk phatte haire na yam noning mani haidi se khubak te gi laga thamban on gi bani loina khang gi bani matam da legi mayam do oi yongna gi ba ngak tani hairiba lengak tu da khubak ke lengak tu yongna gi ba ngak tane ba arna dai du da loimak dora ura na ba khangna ba ngak tani khoi mayam haidong na raga di house ta gi phukat na rak tani am ngai tana habi yaw bani ai loina raga lakhi bani ai gi marum ni adu aina position de leiru badagi ai kendra ge sakwa thorang ge thabak sing loina thingjela thambire ka aina haiba mafum bau ta yaw gi bani duna hajik si loina kanna ngangna ba matam hai tare adagi nungai ta basu yaw ba hajik suna ganda opposition gi manga khak leibani ruling gi loimak yankhai manga ni to handaki MP election di yam chawna mai thi gi bse kana khajid hengmana ta badna people gi revolution ama lakpra laktabra haibu do handak 2027 da lakto riba mikals da kangane ba kamai tawbuno do yam thaja gi da ba ngaktani ika karen leiba outer su inner su ani leibu do koi thambal turga khubak na ka gi ne ba adani yam sauna pen da ba noina matam da de hai gi dai sida irang loiseleni hai adu nungsi hai na do moi thada gi natro adu noi thada ro hai ba nam sumai na dagi thaina gi logi ba di district taret toroga tara truk su gi badu district administration gi convenience ki natte political nungai na ba tawbuni hai ba adu gi natte na launa ba lila drama me am launa bi da pelak tra badu ne cartoon se adani mana si gi through sida lama mahabharat akhui gi Hanuman amadi akhui kanogi Mahadeva gi through sida masidi kada phongdoge haidana phongdok pane chap chane hairu redi adu masak mang phan manate aduna akhoina sijum khoi ju pandri sini mayam nu khangana ba pan ba ya da ba kai no ga kana mari akhoi yena ra kana mu saw ni ka ne defamation tawba khotpa kari tawba mayam tawra di na mu madu sum nu ngai ta ba ana sida cartoonist ni toise mang pan bajina da manu da phum ga ni ad party ga do hai da ba khuba ka hai je thambal ka hai je khuba symbolic oina ko adu ne khoi ni party hai de na hai du ne ba ana lu singba mayam da na thambal ga khuga ko gi drama se loibe nai de prabhu ana tam mane da prabhu na khumak pune duna hoine khuba ki da leiramba beson amana amuk thambal gi da pangnam on khro matung da masa mangna phai hairamba beson du amuk phatte haire ne na tongai posi sini aduna prajana pamidi mogi drama baji do taning de manipur da leiriba situation se phajana control tawdana santi puru haidana adugi mafum dune praja laise prajana pamiduga mununga tongnari bali lasi kari legi haibadu yam phajana
ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦꯗꯅꯁꯤꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤ ꯑꯃꯒ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯁꯤꯟꯅꯤ ꯑꯦꯅꯤ ꯑꯃꯒ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯈ꯭ꯋꯥꯡ ꯃꯦꯜꯂ ꯍꯥꯏ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨ ꯇꯥꯍꯧꯗ꯭ꯔꯥ ꯑꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯆꯩꯕꯅꯦꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕ ꯌꯥꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯑꯗ ꯑꯃꯁꯨ ꯈꯨꯝꯃꯩ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕꯤꯕ꯭ꯔꯥꯅ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯅꯤ ꯍꯥꯏꯗꯤ ꯈꯪꯕꯤꯕ꯭ꯔꯥꯅ ꯍꯧꯖꯤꯛꯇꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯅ ꯍꯥꯏꯗꯨꯅꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯨ ꯇꯥꯍꯧꯗ꯭ꯔꯥꯅ ꯃꯥꯏ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕꯤꯕ꯭ꯔꯥꯅ ꯃꯥꯅ ꯇꯧꯔꯤꯁꯤꯗ ꯄꯣꯂꯤꯇꯤꯛꯁꯅꯤ ꯍꯥꯏꯕꯅꯤꯅ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯄꯣꯂꯤꯇꯤꯛꯁ ꯌꯥꯝ ꯇꯧꯕ ꯌꯥꯔꯣꯏ ꯂꯣꯏ ꯈꯪꯅꯔꯕꯅꯤ ꯀꯅꯥꯅ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯑꯃꯦꯔꯤꯀꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯔꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯑꯗꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯟꯂꯥꯏꯟꯒꯤ ꯖꯨꯛꯇꯨ ꯅꯠꯇ꯭ꯔꯦ ꯁꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯁꯤ ꯁꯦꯀꯦꯟꯗ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯒ ꯃꯥꯟꯅꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯂꯣꯏꯅ ꯈꯪꯅꯩ ꯀꯅꯥ ꯀꯔꯤ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯔꯁꯨ ꯌꯥꯔꯣꯏ ꯃꯥꯅ ꯉꯥꯡꯉꯤꯁꯤ ꯑꯣꯏꯗꯕꯅꯤ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯁꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅꯤ ꯑꯗꯥꯏꯗꯨꯗꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯥꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯗꯣ ꯎꯕ꯭ꯔꯥ ꯍꯥꯏꯕꯗ ꯑꯁ ꯑꯗꯨ ꯃꯥ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁ ꯋꯥꯈꯜ ꯑꯃ ꯊꯥꯗꯣꯛꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯇꯥꯍꯧꯗ꯭ꯔꯥ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯇꯧꯔꯤꯗꯣ ꯄꯣꯂꯤꯇꯤꯛꯁꯇꯤ ꯈꯪꯕꯤꯕ꯭ꯔꯥꯅ ꯍꯥꯏꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯩꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁ꯭ꯀꯨꯇꯔꯁꯦ ꯊꯧꯔꯛꯑꯒ ꯖꯔꯀꯤꯡ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯍꯣꯜꯗ ꯌꯩꯔꯒ ꯄꯥꯏꯔ ꯇꯥꯕꯒꯤ ꯁꯤꯟꯅꯤ ꯑꯗꯩꯗ ꯃꯥꯅ ꯍꯥꯏ ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯁꯤꯡꯒꯥꯄꯨꯔ ꯍꯥꯏꯗꯣ ꯑꯣꯏꯔꯤꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯁꯤꯡꯒꯥꯄꯨꯔꯒꯤ ꯃꯑꯣꯡꯗ ꯁꯦꯝꯒꯠꯀꯅꯤꯅ ꯍꯥꯏꯈꯤꯕ ꯉꯥꯛꯇꯅꯤ ꯍꯦꯛ ꯂꯥꯛꯑꯒ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯁꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯒꯦꯗꯤ ꯃꯆꯤꯟ ꯊꯤꯕ ꯍꯥꯟꯅ ꯇꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯗꯣꯔꯤꯕ꯭ꯔꯥ ꯀꯥꯏꯅ ꯃꯌꯥꯝ ꯍꯪꯅꯔꯤꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯁꯤꯡꯒꯥꯄꯨꯔꯗꯧꯅ ꯂꯩꯍꯟꯒꯦ ꯕꯖꯥꯔꯗ ꯆꯦ ꯃꯆꯦꯠ ꯑꯃꯨꯛ ꯇꯥꯍꯜꯂꯣꯏ ꯀꯥꯏꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯀꯔꯤꯝ ꯀꯥꯟꯅꯈꯤꯗꯦ ꯁꯤꯡꯒꯥꯄꯨꯔ ꯍꯧꯖꯤꯛ ꯂꯩ ꯗꯁꯕꯤꯟ ꯃꯌꯥꯝꯁꯤ ꯋꯦꯁꯇꯦꯖ ꯃꯌꯥꯝꯁꯤ ꯍꯨꯟꯗꯣꯛꯐꯝ ꯂꯩꯇꯅ ꯃꯅꯝꯁꯤꯅ ꯐꯖꯔꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯁꯤꯗꯤ ꯐꯥꯎꯔꯒ ꯆꯠꯄꯗ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯗꯦꯡꯒꯤꯗ ꯊꯥꯗꯕ ꯌꯥꯗꯦ ꯂꯝꯕꯤ ꯐꯠꯇꯦ ꯂꯝꯕꯤ ꯁꯦꯝꯗꯦꯅ ꯂꯝꯕꯤ ꯊꯤꯡꯗꯦꯅ ꯇꯧꯕ ꯑꯗꯨꯅ ꯂꯣꯡ ꯇꯥꯔꯝ ꯄꯣꯂꯤꯁꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯇꯧꯔꯤꯅꯤ ꯁꯤꯋꯔꯦꯖ ꯄ꯭ꯔꯣꯖꯦꯛ ꯍꯧꯖꯤꯛꯄꯥꯎ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯀꯨꯏꯔꯕ ꯄꯣꯠꯅꯤ ꯃꯃꯥꯡꯒꯤ ꯈꯨꯕꯥꯛꯀꯤ ꯁꯔꯀꯥꯔ ꯂꯩꯔꯤ ꯃꯇꯝꯗꯒꯤꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯗꯕ ꯑꯗꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯗꯅ ꯑꯃꯅ ꯇꯧꯈꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯐꯨꯝꯖꯤꯜꯂꯝꯅꯤ ꯑꯃꯅ ꯉꯁꯤ ꯀꯣꯏꯂꯥꯁ ꯊꯥꯗ ꯉꯥꯏꯅꯤ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯇꯧꯈꯥꯏꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏꯁꯤ ꯄꯩꯁꯥꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯃꯥꯡꯍꯟꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯍꯟꯗꯛꯀꯤꯗꯤ ꯆꯍꯤ 2.5 ꯆꯟꯁꯤꯜꯂꯛꯑꯦ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯃꯗꯤ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯍꯦꯛꯇ ꯂꯣꯏꯅꯃꯛ ꯑꯇꯩ ꯍꯣꯏ ꯑꯇꯩ ꯇꯧꯔꯣꯏꯁꯦ ꯍꯥꯏꯕ ꯅꯠꯇꯕ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯏꯁꯤꯡꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗꯨꯅ ꯃꯩꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗꯨꯅ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗꯨꯅ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯃꯊꯪꯒꯤꯗꯨꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯁꯨꯃꯥꯏꯅ ꯆꯍꯤ ꯑꯃꯁꯦ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁ ꯄꯤꯔꯒ ꯃꯗꯨꯗ ꯏꯜꯂꯒꯗꯤ ꯂꯝꯕꯤꯁꯨ ꯉꯥꯏꯔꯦ ꯊꯥ 5-6 ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯀꯥꯏꯔꯛꯄ ꯃꯦꯟꯇꯦꯅꯦꯟꯁꯀꯤ ꯀꯔꯤꯒꯤ ꯄꯩꯁꯥ ꯐꯪꯅꯕ ꯑꯗꯣꯝꯗ ꯀꯩꯅꯣ ꯈꯟꯅꯔꯒꯗꯤ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯊꯤꯀꯥꯅꯤ ꯍꯥꯏꯔꯒꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄ ꯌꯥꯝ ꯊꯤꯟꯊꯒꯗꯕ ꯄꯣꯠꯅꯤ ꯑꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤꯕꯨ ꯃꯣꯏꯒꯤꯗꯨꯕꯨ ꯁꯤꯡꯒꯥꯄꯨꯔꯅꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥꯅꯦ ꯁꯤꯗ ꯄꯥꯏꯔꯒ ꯇꯥꯕꯗꯨꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯣꯡ ꯑꯃꯠꯇ ꯐꯠꯇ꯭ꯔꯦ ꯂꯩꯔꯛ ꯀꯣꯟꯁꯥꯡꯁꯤꯡꯁꯤ ꯍꯧꯖꯤꯛ ꯑꯗꯒꯤ ꯍꯣꯏ ꯂꯥꯟꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ ꯂꯩꯕꯥꯛꯁꯤꯗꯤ ꯏꯪ ꯇꯞꯄꯗꯤ ꯄꯨꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯗ ꯗꯤꯕꯂꯞꯃꯦꯟ ꯑꯃꯗ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯥꯟꯅꯦꯅ ꯂꯥꯏꯔꯤꯛ ꯇꯝꯗ ꯌꯥꯄꯣꯟꯇꯦ ꯆꯥꯗ ꯌꯥꯄꯣꯟꯇꯦ ꯍꯧꯖꯤꯛ ꯆꯦꯡ ꯀꯤꯂꯣꯁꯦ ꯂꯨꯄꯥ 50ꯒꯤ ꯃꯊꯛꯇ ꯍꯦꯟꯒꯠꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯃꯥꯛ ꯂꯥꯎꯅꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯂꯩꯕꯁꯤꯗꯅꯤ ꯑꯗꯨꯅ ꯗꯦꯕꯂꯞꯃꯦꯟꯒꯤ ꯁꯦꯛꯇꯔꯁꯤꯗꯁꯨ ꯈꯔ ꯁꯣꯊꯔꯦ ꯍꯥꯏꯗꯅ ꯑꯗꯨꯝꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩꯗ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯡꯁꯤ ꯃꯌꯥꯝ ꯎꯅꯔꯨꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯒꯤ ꯄꯣꯠꯅꯤ ꯑꯗ ꯀꯔꯤꯅꯣ ꯃꯅꯨꯡꯗ ꯐꯨꯝꯃꯤꯗꯨꯗꯤ ꯒꯕꯔꯅꯔ ꯎꯅꯔꯨꯕꯒꯤꯗꯨꯔꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯐꯨꯝꯃꯕꯅꯤꯅ ꯑꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯕꯅꯦꯕ ꯑꯗꯩꯗ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯏꯅꯝꯃꯅ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠꯇꯨꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧ ꯑꯆꯧꯕ ꯁꯤ ꯂꯩꯕ STꯒꯤ ꯏꯁꯨ NRCꯒꯤ ꯏꯁꯨ ꯃꯌꯥꯝꯁꯤꯡꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯒꯕꯔꯅꯔꯁꯨ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯝ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯅꯤ ꯑꯗ ꯉꯔꯥꯡ ꯒꯕꯔꯅꯔꯒꯤꯗ ꯃꯌꯥꯝ ꯎꯅꯈꯤꯕ ꯂꯩꯔꯦ ꯎꯅꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯗꯨꯝꯕꯗꯤ ꯐꯨꯝꯃꯒ ꯍꯥꯏꯔꯕꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯅꯤ ꯑꯩꯅ ꯊꯝꯖꯒꯦ
ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯔꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤꯁꯨ ꯐꯨꯝꯃꯤꯅꯦ ꯐꯨꯝꯕꯁꯤꯕꯨꯗꯤ ꯑꯩꯅ ꯑꯥꯏꯗꯤꯌꯥ ꯁꯨꯝ ꯂꯩꯕꯗꯩ ꯊꯝꯖꯒꯦ ꯂꯥꯜꯂꯝꯕꯁꯨ ꯌꯥꯏ ꯑꯄꯥꯝꯕ ꯌꯥꯎꯗ꯭ꯔꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛꯁꯤꯗꯩꯗ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯒ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯍꯥꯏꯔꯒꯗꯤ ꯍꯌꯦꯡ 15ꯁꯤꯅꯤ ꯑꯗꯣ ꯑꯆꯧꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯗꯣꯔꯤꯕꯅꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯗ ꯃꯥꯅ ꯈꯨꯝꯃꯛꯄꯅꯤ ꯑꯩꯈꯣꯏꯁꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕꯒꯤ ꯁꯨꯝ ꯇꯧꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯐꯥꯎ ꯌꯥꯎꯅꯤꯡꯗꯕ ꯖꯥꯠ ꯅꯠꯇꯦꯗꯅ ꯑꯗꯨ ꯇꯧꯗꯦ ꯌꯥꯗꯕꯒꯤ ꯇꯧꯕ ꯄꯥꯝꯗꯤ ꯄꯥꯝꯗꯕ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤ ꯐꯨꯝꯃꯒ ꯍꯥꯏꯕꯅꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯅꯗꯤ ꯑꯩꯅ ꯈꯔ ꯑꯥꯏꯗꯤꯌꯥ ꯍꯥꯞꯆꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯣꯏꯕ ꯄꯥꯡꯊꯣꯛꯀꯗꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤ ꯃꯌꯥꯝ ꯄꯥꯝꯅꯗꯕ ꯃꯗꯨꯒꯤ ꯄꯥꯝꯅꯗꯕ ꯈꯨꯗꯝ ꯍꯥꯏꯔ ꯕꯣꯏꯀꯣꯠ ꯇꯧꯕ ꯁꯠ ꯗꯥꯎꯟ ꯇꯧꯕ ꯍꯌꯦꯡꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯗꯨꯋꯥꯏꯗꯨꯗꯅꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯕ꯭ꯔꯥ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯔꯒꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤ ꯃꯌꯥꯝꯁꯤꯁꯨ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯅꯤꯡꯗ ꯑꯗꯨꯝ ꯇꯧꯗꯦ ꯌꯥꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯃꯌꯥꯝꯁꯤꯗ ꯄꯕ꯭ꯂꯤꯛꯁꯤꯗ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯥꯛꯄꯁꯤꯗ ꯍꯪꯕ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯎꯒꯨꯝ ꯇꯧꯋꯤ ꯃꯌꯥꯝꯕ ꯑꯃꯁꯨ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯁꯤꯐꯥꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯋꯥꯏꯐꯀ ꯇꯥꯟꯅꯔꯒ ꯈꯟꯈ꯭ꯔꯦꯅ ꯁꯤꯐꯥꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕꯩꯗꯣ ꯑꯗꯨꯅ ꯍꯥꯏꯁꯤꯅꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯔꯨꯝꯗ ꯑꯗꯨꯝꯕ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯂꯥꯛꯄ ꯂꯧꯕꯁꯤꯡꯁꯨ ꯑꯆꯧꯕ ꯅꯨꯄꯤꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯇꯥꯟꯅꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯇꯥꯟꯅꯔꯝꯗ꯭ꯔꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯇꯣꯏꯅꯤꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯕꯛ ꯍꯥꯞꯄꯝꯗꯥꯏꯁꯤꯁꯨ ꯐꯦꯃꯤꯂꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯤ ꯑꯩꯅ ꯍꯥꯏꯖꯩꯁꯤꯅ ꯑꯗꯨꯅ ꯑꯩ ꯁꯤꯐꯥꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯋꯥꯏꯐꯀ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯥꯟꯅꯔꯒ ꯈꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯑꯗꯨꯅꯤ ꯋꯥꯊꯣꯛꯇꯣꯏꯅꯤ ꯑꯩꯒꯤ ꯑꯗꯨ ꯈꯟꯕꯤꯗꯕ ꯑꯗꯨ ꯇꯧꯕ ꯑꯩꯅ ꯂꯧꯁꯤꯜꯂꯤꯕꯁꯤꯒ ꯑꯩꯅ ꯂꯧꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯒꯤ ꯁꯅꯥ ꯁꯥꯗꯣꯛꯈꯤꯁꯤꯒ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯍꯟꯕ ꯇꯥꯔꯕ꯭ꯔꯥ ꯀꯥꯏꯅꯀꯣ ꯃꯁꯤꯒꯤ ꯄ꯭ꯔꯦꯁꯔꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯅ ꯍꯥꯏꯕꯗ ꯏꯟꯗꯕꯗ ꯑꯃꯨꯛ ꯑꯋꯥꯕꯁꯨ ꯆꯩꯊꯦꯡ ꯐꯪꯗꯣꯔꯤꯕꯅꯤ ꯏꯕꯨꯡ ꯏꯔꯥꯡ ꯍꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯅꯤ ꯏꯟꯗꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯄꯣꯠꯁꯦ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ kallaba ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯅ ꯍꯥꯏꯕꯗ ꯆꯠꯇꯕ ꯃꯗꯨ ꯀꯩꯅꯣꯒꯤ ꯋꯥ ꯅꯠꯇꯕ ꯑꯙꯥ ꯃꯣꯔꯥ ꯑꯗꯨ ꯑꯗꯥꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯗꯅꯕ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯏꯔꯥꯡ ꯍꯧꯗꯅꯕ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯒ ꯇꯧꯕꯗꯨꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯂꯩꯔꯤꯕ ꯐꯤꯂꯝꯁꯤ ꯌꯥꯝ ꯐꯖꯕ ꯑꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦ ꯁꯤꯐꯥꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯋꯥꯏꯐꯀ ꯇꯥꯟꯅꯔꯒ ꯈꯟꯈ꯭ꯔꯦꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯑꯩꯈꯣꯏꯒꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯁꯤꯜ ꯑꯃꯅꯤ ꯑꯗ ꯄꯤꯌꯣꯟꯁꯤꯅ ꯑꯗꯨꯝ ꯃꯊꯪ ꯐꯥꯏꯜ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯃꯥꯒꯤ ꯆꯥ ꯊꯛꯅꯕ ꯄꯤꯔꯝꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯩꯗ ꯄꯤꯌꯣꯟꯗꯨꯗ ꯍꯥꯏꯕꯒꯤꯅꯦ ꯁꯤꯟꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯇꯧꯅꯨ ꯇꯥꯗ ꯑꯆꯨꯝꯕ ꯇꯧꯅꯁꯤ 500ꯗ ꯑꯣꯏꯁꯨ ꯈꯥꯏꯔꯛꯑꯣꯅ ꯑꯗꯨꯅ ꯃꯥ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯐꯥꯏꯜ ꯂꯥꯏꯕꯒꯤꯁꯤꯗꯤ ꯐꯥꯏꯜ ꯑꯃꯗꯤ ꯐꯥꯏꯜ ꯑꯃ ꯂꯥꯟꯕꯗ ꯂꯨꯄꯥ 500 1,000 ꯑꯃꯗꯗꯤ ꯐꯥꯏꯜꯁꯦ ꯆꯠꯇꯦ ꯃꯈꯣꯡ ꯄꯥꯟꯗꯦ ꯆꯠꯇꯦ ꯊꯥꯛ ꯍꯥꯞꯆꯤꯟꯈꯤꯕꯗ 500 ꯆꯠꯄꯤꯕ 1,000 ꯆꯠꯄꯤꯒ ꯊꯥꯛ ꯍꯥꯞꯆꯤꯟ ꯐꯥꯏꯜ ꯖꯔ ꯇꯦꯕꯜꯁꯦ ꯂꯥꯜꯂ ꯆꯠꯄꯅꯦ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨꯗꯅꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯁꯣꯏ ꯇꯧꯔ ꯇꯣꯛꯈꯤꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯑꯣꯏꯅ ꯍꯥꯏꯕꯁꯨ ꯏꯀꯥꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯁꯤ ꯂꯩꯔꯤꯕ ꯄꯤꯌꯣꯟꯁꯤꯡꯗꯨꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯑꯗꯨꯝ ꯌꯥꯅꯔꯒ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯁꯨꯛ ꯈꯥꯏꯔꯛꯑꯣ ꯀꯥꯏꯅ ꯈꯥꯏꯅꯕꯒꯁꯨ ꯂꯩꯌꯦꯅ ꯇꯥꯏ ꯏꯃꯤꯠꯃꯛꯅꯗꯤ ꯎꯗ꯭ꯔꯤ ꯃꯌꯥꯝꯅ ꯇꯧꯕ ꯋꯥꯅꯤ ꯅꯪ ꯑꯗꯨ ꯂꯧꯍꯧꯔꯣ ꯑꯗꯨꯒꯤ ꯆꯦꯛ ꯀꯥꯏꯕꯒꯤꯗꯣ ꯅꯪ ꯂꯧꯍꯧꯔꯣ ꯑꯩꯈꯣꯏ ꯁꯥꯗꯤ ꯂꯧꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯂꯧꯍꯧꯔꯅꯤ ꯑꯗꯨꯒꯉꯁꯤꯒꯤ ꯆꯦꯛ ꯀꯌꯥꯝ ꯀꯥꯏꯈ꯭रे ꯃꯤ 10ꯃꯨꯛ ꯀꯌꯥ ꯊꯥꯗꯔꯝꯃꯦ ꯑꯗꯨꯛ ꯇꯥꯔꯦ L ꯀꯌꯥꯅꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯤ ꯄꯤꯔꯛꯑꯣꯅ ꯇꯧꯏ ꯀꯥꯏꯁꯨ ꯄꯥꯎ ꯇꯥꯏ ꯑꯗꯨꯗꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ ꯏꯃꯤꯠꯃꯛꯅ ꯎꯗꯕꯅꯤꯅ ꯃꯤꯅ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯍꯤꯌꯔꯁꯤꯅꯤ ꯑꯗꯨꯝꯕꯁꯨ ꯂꯩ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯁꯤ ꯌꯥꯝ ꯐꯖꯕ ꯁꯤꯁꯨꯅꯤ ꯅꯤꯔꯤꯕꯅꯤ ꯁꯤꯗꯩꯗ ꯇꯥꯗ ꯅꯪꯗꯤ ꯉꯁꯤ ꯐꯅꯌꯥꯝ ꯀꯂꯦꯛꯁꯟ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯑꯣꯐꯤꯁꯥꯔꯅꯦꯅ ꯍꯥꯏꯔꯒ ꯑꯣꯐꯤꯁꯥꯔ ꯁꯦꯟ ꯆꯥꯏꯅ ꯍꯥꯏꯕꯤꯅꯤ ꯑꯃꯨꯛ ꯐꯣꯇꯣ ꯅꯝꯃꯒ ꯑꯃꯨꯛ ꯊꯥꯒꯠꯇꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯇꯧꯒꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯇꯧꯅꯨ ꯗꯥꯗꯥ ꯑꯆꯨꯝꯕ ꯇꯧꯅꯁꯤ 500ꯗ ꯑꯣꯏꯁꯨ ꯈꯥꯏꯔꯛꯑꯣ ꯍꯥꯏꯁꯤꯅꯦꯕ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦ ꯑꯗꯨꯅꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯋꯥ ꯉꯥꯡꯕꯅꯤ ꯏꯂꯦꯛꯇꯦꯠꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯦꯠ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯔꯦ ꯑꯥꯏꯗꯔ MLA ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯥꯅꯦ ꯑꯦꯟ ꯌꯨ ꯁꯤ ꯐꯣꯔ ꯗ ꯁꯦꯛ ꯑꯣꯐ ꯑꯋꯥꯔ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏ ꯑꯋꯥꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯤꯕꯝꯁꯦ ꯍꯦꯟꯅ ꯐꯅꯕ ꯑꯗꯨꯗ ꯋꯤ ꯍꯦꯚ ꯑꯋꯥꯔ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ NRC ILP and above all we have plenty of security forces aduna khangabra mayam khangbirabra for the sake of our security akoigi lebaki oba ngak senabgidamta we have our border fencing
water fencing layer, NRC layer, ILP layer, and above all, see Matakta, we have plenty of security forces. Security mayam layer, so Nazi came to Tongam there, as you mayama Aadhaar card, Saraga Changba, Aduga Koi, JC Akonosi, ILP card say, Saramba, Adumba, mayamam su koi, Yaw the Nate, and a Suma mayam su Yawi, Suma mayam Sidani, Masaki, Man Hiding, of course, from Savalo. Security, with the full set of our security, we have our border fencing, NRC, ILP, and above all, we have plenty of security forces. Security forces, may am so lady heavy, and the from Duni, have the Fazaba, one to labor, cartoony, hiding items again. Masiki Adumba, little big test of cartoon Mahao, Matanga solutions, main Tabiri sing Bomokana Kurum Zabalina, Kanyana Betanizeri, Pinevis. Diabetes ko loina da hingliba seng tha magi manungda control to bangamle. Urea creatinine wangbasu tha magi manungda hanthaba ngamle. Khong hamba nungai tabasu numit manga nigi manungda fahan bangamle. Pile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oy bangamle. BP wangbasu tha amagi manungda normal oy bangamle. Fatty liver oy basu tha amagi manungda fagat han bangamle. Pumnamak natural oy ba hidak makhalna layang jabani. Hakchang da sokadaba side effect amata laite. Makhata na hidak chabagi mathau su tararoy. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jenims Hospital Porompat Imphal East near Punjab National Bank.